Ngashi ahing pung ama minute tara chatlakpa matamda khongman John 3 gi hana pradhan oirambi Moirangthem ongbi Nungshirei Devi gi mayumda nongmei kapsinlamba thogdokpu yaningdaba utuna leikai miyam tholaktuna wakat mifam ama chathakre thogdok asiga mari leinana wakat mifam aduda saruk yakhive kapsinlamba nandini na haikibda thogdok ase ngasi ahing pung amaga minute tara rom chatlakpa matamda Kungkang asigi pradhan oirambi Moirangthem ongbi Nungshirei gi yum geta nongmei round ahum rom kapsinduna imung asikhak natana leikai miyamda mipaiba pikiba thogdok asi matung amuk hana tobiganu fana nungaitaba leirabasu asumna yumlakta nongmei kapsinbagi mahut leikai miyam khangna wari sabagi matam piramlabadi hena afaba oiramgani haike masida natana asigumlaba thogdok asibo Thokalamliba singna kari maramgi thokalibano haibadu leibak miyam khangna atuba matamda sengdopira u haiba wafam sing phongdoke amaramda thogdok ase Imphal East ke forensic team laktuna yengsin kibaga loinana kapsilakliba nongmei maru sing lokhatkre amadi Irilbung police station da FIR amasu register tawkre hairi Ngashi kapsan birami se mi yang kungna taba area ne akhoi sai se sidai sida nongmai se kapsan birami kari maram gi kapsan birami no akhoi gi pradhan oi birambi sida mahak makhoi gi kari karamba nungai taba natraga mokhoi gi demand kumba leibra adu leitaraga su masa masa thengnaraga natraga na khanghan biraga sugumba wari batai sanabagi khudong sabasi pibiramagadi hena pharamgadabani adu mi marakta sumaina mi akungba marak sida sumaina kapsan dana khachan dana tawmasi madi yam nungaijade